ngasi ayu phone ki batuan tuan ma manipuri si phone sing digi maroi bi ipau sing khonga charaga manipur top channel gi make digi mayam da share tawzigi ahan bada covid care center sing da anaba gi sana thakna ba lenga na piragani cm covid 19 siraba sing gi mathau mangam pangthok pagi senpham lenga na puthok lagani covid 19 license siraba tungda imung manungi miyam na mathau mangam pangthok pagi senpham puthok pangam da bi awaba mayuk nari bi si yenglaga mathau mangam pangthok pagi senpham lenga na puthok lagani masida sunatana covid care center sing da makha tana imung manungna sana thanaba polam sing thinba salhalaroi amasum laingang na oina piragani haina sip minister nongthongma berena phongdokre pauksi asida telephone khuthang da akhanaba wari sanabra sip minister m berena hai ngasi su nominini sanba oina home isolation tawduna laidiba covid 19 positive oiraba miyoi singa video conferencing gi khuthang na wari sanabadagi covid 19 na laikhidraba miyoi singi imung manungna mayok nari awab kya adu khangmangam khi imung manung aduna makhoigi nungsijaba miyoi kainabagi awaba saitheng mayuk naringaida yamlaba potloi sel imung aduna amuk puthok hanbada mayuk nariba awaba kya adu yenglaga laikhidraba haksang adu potloi bada sangba asangba sentham punamak laingak na puthoknaba phirep oiben laubani haina phungdokhi amasum mahakna hai hiramasigamadi lenana laingak na order thokiba lairabani amasum covid 19 positive oibadigi home isolation tawduna laidiba anaba singa video conferencing gi kuthangna wari chanaba asida home isolation tawduna laidiba anaba singna mayuk naribu khudongcha daba sing adu khangmang ngambaga loinana makhoina mayuk naribu khudongcha daba singi sada marfudi ko uhan mangamle hana pulse oximeter phanglamdaba hidak langthak sing matam sana phanglamdaba kaya doctor sing nurse sing asa worker sing gi khuthangda mapung fana phangan mangamle se minister na makha tana hai haujuk manipur covid 19 license asi thunna sandorok libe si yenglaga laingangna hangdok libe covid care center sing amadi community home isolation center sing asida lairiba anaba singi mari mata natragana imung manungi miyoi sing anaba singi dama sana thanaba potlam sing thinba natragana unaba lakpada athingba thamkhre masigi mari leinaba order su thokre covid care center sing de imung manungi miyoi sing laklaga sana thanaba thilakpa natragana unaba lakpa asi covid 19 license asi sandoknabagi maram oirakpagi khudam changdam lerakpa loinana imung manungna mayuk nariba sak thindok thinjin tawbada mayuk nariba awaba kya asi yenglaga laingana covid care center singi manakta catering service hangdokpa hokre loinana pharmacy singsu hangdokre covid care center da laiba anaba sing yengsinba amadi makhoigi mateng pangbagi thaba asi nursing amadi multitasking staff sing tawragani amasung khongthang si constituency sing da hangdoliba community home isolation center sing da su sathanaba khangan kre haina minister makha takhi makha satharak poina to baten takpa pau khurana mo paksana vaccine kapthoknaba lainga warep lawkhre covid 19 laisatagi ngakthoknaba vaccine kapthokpagi thaba asi mafam kya marumda paksana sathanaba lainga warep lawkhre sahi taragani panagi nifuga mari phawbagi manungda laidiba miyoi singi covid vaccination center sing masing hengat hananaba khangan kre amasum state mission director national health mission manipur dr n shamjai na khuyek pidrong si thokiba memorandum aman hai state mission director na chairman oiduna ngarang pangthokiba core vaccination committee member singi mi phamda house chathariba vaccination drive asigi matangda kupna khanakhi loinana state asida vaccination gi thaba asi hengat hananaba tongan bu warep sing lauki haina pausna sum hatari mi phamaduna laukibu warep singi manungda vaccination gi session amada miyoi samaga yankhaidagi hena kapa yaramdabadu komthokpaga loinana district singna makhoigi oiba session target sing vaccine stock logistics amadi manpower gi matungina semgadabani district singna hojik lairiba covid vaccination center masing asitagi ahenba center sing hapkatnaba ayapa pikre loinana vaccine stock logistic amadi manpower gi phibam gi matungina miyam gi demand yenglaga sai taragani panagi nifuga mari phawbada leiba miyoi singi tokhaiba session site ama khudong chagadaba yenglaga semnaba khonganki amasum lairiba vaccine gi stock amadi logistics ki phibam yenglaga sai nifuga mangai kanglup ki vaccine kapga loinana sai taragani panagi nifuga mari phawbagi manungda lairiba sing kapagi matam district singna lepnaba khanganki hiramasiga mari lainana district family welfare officer sing district immunization officer singna state immunization officer khusam naraga tangai fadana vaccine amadi logistics ki matangna paw phone biyagani haina spouse na makhatana phungdorakli atopa paw mana mayum da siba nupa ma test tabuda positive oiramle covid ke laisat hena mi painingai oiba
ꯃꯑꯣꯡ ꯑꯃꯗ ꯃꯌꯨꯝꯗ ꯅꯥꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯆꯤꯡꯅꯃꯟꯕꯗꯒꯤ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯂꯨꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤꯗꯒꯤꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 68ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯃꯌꯨꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯅꯥꯏꯒꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯇꯤꯝ ꯑꯃ ꯀꯧꯔꯒ ꯇꯦꯁ ꯇꯧꯔꯨꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯀꯅꯥꯃꯠꯇꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯐꯨ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯗ ꯋꯥꯀꯠꯅꯔꯛꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯅꯕ ꯀꯅꯥꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯇꯥꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯀꯤ ꯀꯣꯚꯤꯗ ꯐꯥꯏꯠ ꯇꯧꯕ ꯇꯤꯝ ꯑꯃ ꯃꯐꯝꯗꯨꯗ ꯊꯥꯖꯤꯜꯂꯔꯒ ꯑꯁꯤꯕꯗꯨ ꯂꯧꯈꯠꯈꯤ꯫ ꯑꯃꯁꯨꯡ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯦꯞꯊꯣꯛꯅꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁꯇ ꯊꯥꯈꯤ꯫ ꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯚꯤꯗ-19ꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯉꯥꯛꯅ ꯑꯟꯀ꯭ꯂꯦꯝ ꯕꯣꯗꯤ ꯑꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯅꯅꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯗꯤꯁꯄꯣꯖ ꯇꯧꯅꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯤꯑꯣꯏ 10ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ DRDOꯅ ꯂꯨꯄꯥ 65 ꯈꯛꯇꯃꯛ ꯄꯤꯕ ꯑꯅꯧꯕ ꯇꯦꯁꯇꯤꯡ ꯀꯤꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁ ꯔꯤꯁꯔꯆ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ DRDOꯒꯤ ꯗꯤ ꯗꯤꯐꯦꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯤꯁꯤꯑꯣꯂꯣꯖꯤ ꯑꯦꯟड ꯑꯦꯂꯥꯏꯗ ꯁꯥꯏꯟꯁ DIPASꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯟꯇꯤꯕꯣꯗꯤ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯕ ꯀꯩꯊꯦꯜ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 65 ꯈꯛꯇꯃꯛ ꯄꯤꯒꯗꯕ ꯑꯅꯧꯕ ꯇꯦꯁꯇꯤꯡ ꯀꯤꯠ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ DRDOꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯚꯦꯟꯒꯥꯔꯗ ꯗꯥꯏꯒ꯭ꯅꯣꯁꯇꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯗꯤꯞꯀꯣꯕꯥꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯇꯦꯁꯇꯤꯡ ꯀꯤꯠ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯏꯗ ꯌꯥꯎꯕ SARS-CoV-2ꯒꯤ ꯑꯦꯟꯇꯤꯕꯣꯗꯤ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯁꯨꯡ DRDOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯅꯧꯕ ꯀꯤꯠ ꯃꯈꯜ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯖꯜ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯤꯠ 65 ꯈꯛꯇꯃꯛ ꯆꯪꯏ꯫ ꯂꯣꯏꯅꯅ ꯇꯦꯁꯇꯤꯡ ꯀꯤꯠ ꯑꯁꯤ ꯁꯥꯈꯤꯕ ꯃꯇꯝꯗꯒꯤ ꯊꯥ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ 12 ꯕꯣꯔꯗ ꯑꯦꯛꯖꯥꯝꯒꯤ ꯈꯟꯅꯅꯕ ꯁꯦꯟꯇꯔꯅ ꯉꯁꯤ ꯃꯤꯇꯤꯡ ꯀꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ, ꯑꯦꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁ꯭ꯇꯦꯠ ꯑꯦꯗꯨꯀꯦꯁꯟ ꯕꯣꯔꯗꯀꯤ ꯆꯤꯌꯔꯄꯔꯁꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯀ꯭ꯂꯥꯁ 12 ꯕꯣꯔꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁꯁꯤꯡꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯍꯌꯦꯡ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯃꯦꯁ ꯄꯣꯈ꯭ꯔꯤꯌꯥꯜ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯋꯨꯃꯦꯟꯁ ꯑꯦꯟड ꯆꯥꯏꯜꯗ ꯁꯦꯃꯤꯇ꯭ꯔꯤ ꯖꯨꯕꯤꯟ ꯏꯔꯥꯅꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯚꯗꯦꯀꯔꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟ ꯑꯦꯟड ꯂꯤꯇꯔꯦꯁꯤ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯃꯁꯨꯡ CBSEꯅ ꯀ꯭ꯂꯥꯁ 12ꯀꯤ ꯕꯣꯔꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯄꯥꯝꯕꯩ ꯊꯤꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯃꯦꯁ ꯄꯣꯈ꯭ꯔꯤꯌꯥꯜꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯏꯕ ꯆꯦ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯅꯁꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕꯁꯨ ꯈꯟꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯊꯥꯈꯤꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯃꯔꯨ ꯑꯣꯏꯅ ꯕꯣꯔꯗ ꯑꯃꯗꯤ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯏꯔꯕ ꯌꯥꯏ꯫ ꯆꯌꯣꯜ ꯑꯁꯤꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯨꯝꯕꯥꯏ ꯁꯤꯇꯤ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁ ꯑꯗꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯏꯔꯛꯇꯨꯅ ꯑꯣꯔꯤꯁꯥ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯦ 16ꯗ ꯆꯩꯊꯦꯡ ꯅꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯑꯃꯗꯤ ꯅꯣꯔꯊ ꯑꯟꯗꯃꯥꯟ ꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯦꯔꯤꯌꯥꯁꯤꯡ ꯐꯣꯔꯝ ꯇꯧꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯦꯔꯤꯌꯥ ꯑꯁꯤ ꯑꯆꯧꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯥꯒꯠꯄ ꯍꯧꯔꯦ꯫ ꯍꯌꯦꯡ ꯃꯦ 18 ꯐꯥꯎꯕꯗ
East Bay of Bengal da hairiba low pressure area sing ado punchilakpa yai amasum masidagi mekun gamari da northwest thangba maikai rom da akan manonglai nungsit oina paisilaklagani loinana nonglai nungsit ado northwest thangba maikai da kansilaktuna Bay of Bengal gi awang thangba samudra mapal amadi Odisha amasu Bangladesh gi samudra mapal singda mekun ga tarukta akan manong tarab yai haina IMC gi report aduna su makhatana hairi Makasa tarakpuna tentak pato pa pao manamo PRI members singa yana kibasing tabak to ontok pangamdre Pansait Parisat Thawa Manipur government amasu Manipur State Pansait Parisat MSPP gi mihut sing yauna yana kiba wapam singa si pawo tabak to ontok pangamdre haina District Pansait Parisat Thawa na phongdongladuna state asigi PRI minister bu maral sikre ngasi nungthul District Pansait Parisat Thawa gi office ta pawmi singa unabada District Pansait Parisat asigi wangang loi moirang them pradip na hai nimit khrani gi mamangda Rural Development and Pansait Raj Minister ga Manipur gi Pansait Raj Institute PRI members singa yanakiba satliba me thagi kun fawda MG Narega amasum taraga mga suba Finance Commission gi ani suba installment gi pifam thokpa senpham lupa crore samriga marfuga mga pithokani haibadu ngasi phawba thabak to onthok pangamdre sel pithokpagi mahutta media gi khuthangda sel kaithokre haina miyamna namthak tawduna leire amasum kaithokre hairiba senpham adu ngasi phawba district program coordinator gi account sanglakte aduga district ki MG Narega gi leiriba account sangdri aduga Panchayati Raj Institute ki members singna Lana paisa sizinakibagi mawongda propaganda tawduna leire masigi mahutta miyamgi phangpham topa sakthunga amata watana miyamna thamoi sengna yohonbiu hainasu mana makhatana phongdorakhi amasum atopa aten mapaw manamo Congress Party gi hiram amata da mari leinade Kanguzam Karnajit Kauba International Youth Committee gi chairman ni haijaba miyamana in the National Congress the Yauri Habigi Palm social media Sandora Libisi Yumpam Yaudabne, Yesiga Party Siga Karigam Hiram Amata Marilena de Haina Manipur Pradesh Youth Congress Committee MPYCC na Fondorakli, Amasum MPYCC gi President Nunglepam Mahandana Tadorok Pastirol Amanhai, Kanguzam Karnajit Kauba Miyamana social media Sandora Liba Pau do Yumpam Yaudabne, Mak Hanadegi India. Youth Congress ki member ama oikibasu leite loinana in the National Congress the yawi official oiba record ama talite asigumba aran paw sandorakpasi yamna nungaitaba phawi loinana Manipur miyamna sa asigumba aran paw sida thajabiganu haiba serolasina su makhatan phongdorakhi mayamna yamna section ningai oireba masum yamna maru eba pawng khatanga mayam hapsage angang sing covid nare makhoi sen gi saruk ohendana ba honagadabni center Mayamna Tazanabigi or Natainabra Supnagi Atapa symptoms sing Kaktamak Ulabusu Angang sing COVID-19 Nari Haina 23thMay2021Ayuk member Health Dr. BK Paul Nungasi Haikre Amasum House Government Honagadabasi Laina Assis Handoli Basiana do the Angang Singasi Madugi Saru or Landaba Sini Hana Mana Haki pandemic asigani suba web ta angang sing Naba masing wang khalakpa ukre tam thiraba virus asi narakraba angang sing kannaba lambi sing adu puthoknaba Leibak sigi health export singi miyeng sing sinkhre angang singi wafam masi hena maru oi makhoi covid naba yauri adubo symptoms sing adu minimal oidi amasum makhoi ayamana asymptomatic ni haina ngasi pawmi singda Dr. Paul na haki adumoinamak miyamda laisat asibu sandongliba sen aduda makhoibu yawhundanaba thabakna maru oidi haina mahna su haki India ra apun mamisingi sara taruna sahi taraga mari makhagini aduga sada tare lomna sahi mangagi makhara leibisini COVID-19 gi ahum subu web amana masing yamna angang singda sokolaba yai haina health exports na phungdong na khrabani haina su hanana National Commission for Protection of Child Rights na Union Health Ministry amasum Indian Council of Medical Research ta I khrabani India ra pandemic asigi ani subu web ta Arbandagi hena khungangi lam singdana hena suan kre haibisisu Dr. Paul na ngasi phungdokhi adumaina makna phibam asi fogalakli haina amuk hana thajaba piki leba asiga sabu saru amada pandemic asi Fagalakli positivity rate name tharakli amasum active case ki masing adu su hantharakli haina sirol amagi mamangda mangna pi khiba message adu amuk halladuna 23thMay2021Ayuk member aduna haki
Kanagumba amana ahanba dose kapkhibadu nataba atopa vaccine ama mangona kapa yabra haina hanglakhiba wang amada madu oithokningai leiti haina Dr. Paul haiki adubu masi mawong mathang honglakliba phibam amani masigi sab scientific evidence leiti supnagi matamna taklakani haina sumana haiki narang India da miyoi lak aniga lising yang higa tret hena COVID-19 narakhi amasum COVID ka mari lainana miyoi lising mari ga sani siki haina supali Atopa marueba pau khara namu fungal infection mucormycosis pu notifiable disease ni lakhokre lebasi gi mafam khara da mayok narakpada natana North East India gi region asigi manung saliba Assam da phaw miyema gi mapunchi mangan khraba fungal infection mucormycosis hairiba laina asi Manipur linga ki maikei digisu notifiable disease amani haiduna lakhokre wafam asinga si Manipur linga ki health services ki director Dr. K Rajo na thokiba notification amada lakhorkhibani amas notification asina haibada fungal infection mucormycosis asibu Manipur su epidemic diseases act 1897 gi matu ina notifiable disease amani haiduna lakhokpani haidi maramsna government of India gi Ministry of Health and Family Welfare amasum Indian Council of Medical Research na pirakhiba mucormycosis ki screening diagnosis amasum management gi guidelines sing adu Manipur da lairiba lainga ke amasum private health facility singna ngang satkadabani so hairi amasum notice asina makha tana khangan khibagi matung ina kari goma government amasum private health facility singna laina asigi matangda singnaba amasum confirm torba case sing thengnarabadi soidana health department report torkadabani amasum maramsina Manipur linga ki makha da lairiba sing yauna private health facility singi medical superintendent singna Mathaki wapam sing asinga na satpagalonana numit khudingi oina masiga mari lenaba report sing idsp.ssu.manipur@gmail.com notification asiga mari lenana piriba format asida mensilaga pikhalakadabani haina supali tentakpa atopa pau khara namu napsagi asengba beneficiary sing hapsinana district administration na khangankhre sana thanaba polam sing subsidize oina thagi phangpham thokpasing adu beneficiary singda phanghananabagi damakta napsagi list gi lakhokhraba beneficiary sing rcms.manipur.nic da hapsinanaba Manipur Sarkar gi deputy secretary CAFNPD Robertson asemna Thawbal Kaksing Senapati Kangpokpi Jiribam Sandel Tengnopar Ukhur Chusampur Fairjol Tamenglong None Impal East Impal West Bisnupuram sum Kamjong district authority singda khangankhre haidi Deputy Secretary asigi maikei district administration sing khangan khipa serol amagi matungina state asigi oina ahenba sana thanaba polam sing adu allocate taunabigi Ministry of Consumers Affairs Food and Public Distribution Government of India da approach taunaba beneficiary listing adu website portal asida hapsinanaba war footing da mathau taba thabak sing adu lokhatkadabani haina supali amaromda COVID-19 layeng liba allopathy gi treatment asi stupid hairubagi Ramdev dosa taramgadore laiba asida COVID-19 laiset asigi patient sing layeng mara sijinariba allopathy gi medicine sing asina patient sing hale amasum allopathy asi stupid ni haina video da karem naruba yoga guru Baba Ramdev dosa taramgadore amasum Ramdev na phungdokhiba wafam adu Indian Medical Association gi maikei yamna kana react tawraduna allopathy amasum scientific medicine bu mingsa thianana bu honariba Rasdevasi epidemic disease eki makhara Union Health Ministry na akan be action lawgani haina dabi tawkhibani amasum loinana apology tawgadabani haina phungdorakhibani amasum makhatana Ramdevna legal notice thaduna written apology tawgadabani amasum statement adu lauthokadabani haina khangankhibani amasum legal notice adu mayoknaraba matungda Ramdevagi Patanjali group ki maikei video adu edit tawre amadi maduda yawriba statement adu lauthokle haina phongdorakpadagi Ramdeva dosa taramgadabadagi kokhre panba yabadi Ramdevna allopathic medicine asina miyoi lakya sire haina video aduda phongdoklabani haina su pausina makhatana phongdorakni ado yamna thajaningai oiba maphamdagi phangba maruiba pawnga mayamna hapsage mayamna tentakna thamjaramge yamna thajaningai oiba maphamdagi phangba pawmana haidi madudi akoina face mask myam hapta ani dagina ahum phawba haibidi
ꯑꯩꯈꯣꯏꯅ ꯐꯦꯁ ꯃꯥꯛꯁꯦ ꯁꯨꯗꯣꯛꯇꯅ ꯑꯗꯨꯃꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤ ꯄꯥꯏꯅꯔꯤꯕ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯐ ꯅ꯭ꯌꯨꯔꯣꯁꯔꯖꯔꯤ ꯑꯦꯝꯁꯀꯤ ꯗꯣꯛꯇꯔ ꯁꯔꯠ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯤ ꯃꯥꯛꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄꯗ ꯃꯥꯛꯁꯤꯡꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯀꯨꯏꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ and thank you